lamdam asigi yamna maru oiba numit ama oiriba April gi tang kulhumdoi khongjom de numita thabal jong ki mafam singna athuba matamda sengdora kadabani haina Ethno Heritage Council Herikona akanba wafam thamlakle khongjom landa thawai kat khraba thoba singge ningsing numit state ki thakta fawba pangthoktuna khongjom lanfamda thawai kat khraba thoba singge mafamda lamdam asigi miyamna ikai khumnabu utliba numit asida yamna laibak macha tadaba mawong amada mafam mangada Thabal jongki babu Herikona akan mamungda yaning dama fongdorak pagaloinana Thabal siliba langliba miyoi sing amade Thabal jongba aduda saruk yakiba sound light amadi music khongiba singna athuba matamda sengdorak kadabani haina ngase pangthokiba pawgi mifam amada Herikon gi secretary general ahaibam anana fongdorak le loinana pawgi mifam asida saruk yakiba luf asige vice president K Kiren na fongdorak pada ngarang Thabal sili langliba sing luf asina Kaukhatuna punna wakhal tamina ba tanja ama lauringaida Imphal East ki police team ama laktuna thugai ki ba asisu lob asige maikai dige nungai taba fongdorakde ngasi menoina maruina kobjariba press meet asi ngarang April ki tang kulum doi koi atau basingi numit hari bani mida sida koi Manipur miyamna koi thawai haksang yauna tharum basi pangthok ngi maruk manung pangthok ngi tanja sida haitare hariba numise koi Manipur ki gamena su sat ki thakta aji hariba tharum basi pangthok tana koi hariba numina sida legidraba thok basing bukai ko pa tana gan selut pidra to koi ki hariba numise koi pangthoga lai masik iroina na numina sigi numidang dai koi thaba koi ki thok basing bukai ko naba gi mahutta makoi bu hena ꯑꯩꯈꯣꯏꯅ ꯂꯩꯈꯤꯗꯕꯁꯦ ꯃꯁꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯑꯩꯈꯣꯏ ꯊꯥꯕꯜ ꯆꯣꯡꯖꯟꯕ ꯑꯃꯗꯤ ꯃꯐꯝꯗꯨꯗ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯈꯜꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯏꯕ ꯂꯥꯡꯕ ꯐꯣꯇꯣ ꯀꯥꯞꯄ ꯑꯗꯨꯒ ꯃꯁꯤ ꯃꯌꯥꯝ ꯇꯧꯕꯁꯦ ꯃꯁꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯍꯦꯔꯤꯀꯣꯟꯅꯁꯨ ꯇꯧꯕꯤꯒꯅꯨ ꯃꯗꯨ ꯍꯥꯏꯔꯤꯕ ꯑꯊꯣꯛꯄꯁꯤꯡꯒꯤ ꯅꯨꯃꯤꯠꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯊꯧꯔꯝꯁꯦ ꯃꯄꯨꯡ ꯐꯥꯅ ꯅꯨꯡ ꯈꯪꯅ ꯑꯥꯔꯊ ꯂꯩꯅ ꯄꯥꯡꯊꯣꯛꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯄꯤꯜ ꯇꯧꯖꯈꯤꯕ ꯂꯩꯖꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ ꯊꯧꯕꯥꯜꯒꯤ ꯃꯐꯝ ꯃꯉꯥꯗ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯀꯤꯌꯥꯝ ꯁꯤꯐꯥꯏ ꯑꯩꯈꯣꯏꯒꯤ ꯈꯨꯡꯅꯨꯡꯕꯝ ꯂꯩꯀꯥꯏ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝ ꯃꯌꯥꯏ ꯂꯩꯀꯥꯏ ꯀꯤꯌꯥꯝ ꯁꯤꯐꯥꯏ ꯕꯖꯥꯔ ꯕꯥꯕꯨ ꯕꯖꯥꯔ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝ ꯃꯈꯥ ꯂꯩꯀꯥꯏ ꯑꯗꯩ ꯈꯦꯡꯃꯟ ꯖꯤꯂꯥ ꯀꯩꯊꯦꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯃꯉꯥꯁꯤꯗ ꯈꯣꯡꯖꯣꯝ ꯗꯦ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯋꯥꯏ ꯀꯠꯈꯤꯕ ꯏꯔꯝꯗꯝꯁꯤꯒꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯊꯥꯕꯜ ꯆꯣꯡꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯍꯦꯔꯤꯀꯣꯟꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯥꯕꯜ ꯆꯣꯡꯕ ꯃꯐꯝ ꯃꯉꯥꯁꯦ ꯑꯩꯈꯣꯏ ꯃꯗꯨꯗ ꯆꯣꯡꯉꯤꯕ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕ ꯏꯁꯩꯁꯤꯡꯁꯤ ꯀꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗ ꯆꯣꯡꯕꯁꯤ ꯃꯁꯤ ꯐꯠꯇꯦ ꯃꯇꯨꯡ ꯇꯥꯔꯛꯄꯁꯤꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒ ꯋꯥ ꯇꯥꯟꯅꯔꯤꯉꯩ ꯇꯥꯟꯅꯕꯅꯤ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯦ ꯃꯇꯨꯡꯗꯁꯨ ꯇꯧꯗꯅꯕꯒꯤ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯈꯣꯠꯆꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯉꯩ ꯆꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯏꯆꯝ ꯆꯝꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯄ ꯃꯄꯨꯡ ꯐꯥꯈꯤꯗ꯭ꯔꯦ ꯃꯁꯤꯃꯛ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯁꯤꯡꯁꯤ ꯑꯁꯤꯗ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯨꯝꯍꯩ ꯍꯔꯥꯎ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯦ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯄꯤꯜ ꯇꯧꯖꯔꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯃꯉꯥ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕ ꯊꯥꯕꯜ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯃꯗꯨ ꯂꯥꯜꯂꯦ ꯍꯥꯏꯗꯅ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯤ ꯑꯩꯈꯣꯏ ꯊꯥꯔꯤꯁꯤ ꯑꯊꯨꯕ ꯅꯨꯃꯤꯠꯇ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯃꯗꯨ ꯂꯥꯜꯂꯦ ꯍꯥꯏꯗꯅ ꯃꯗꯨ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯃꯇꯨꯡꯗ ꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯃꯗꯨ ꯃꯌꯥꯝꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯊꯝꯖꯩ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯊꯥꯕꯜ ꯁꯤꯜꯂꯤ ꯂꯥꯡꯉꯤꯕꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠꯇꯨꯗ ꯁꯥꯎꯟ ꯑꯃꯗꯤ ꯂꯥꯏꯠ ꯇꯣꯉꯥꯟ ꯃꯈꯜꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯄꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯃꯁꯤ ꯆꯞ ꯆꯥꯅ ꯃꯣꯏꯁꯨ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗꯤ ꯆꯞ ꯆꯥꯅ ꯆꯦꯟꯅꯩꯅ ꯑꯩꯈꯣꯏꯅ ꯂꯧꯖꯔꯒ ꯑꯩꯈꯣꯏꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯁꯥꯎꯟ ꯑꯃꯗꯤ ꯂꯥꯏꯠ ꯇꯣꯉꯥꯟ ꯃꯈꯜꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯄꯥꯏꯗꯅ ꯅꯨꯃꯤꯠꯇꯨꯕꯨ ꯈꯣꯡꯕ ꯊꯤꯟꯕ ꯌꯩꯕ ꯇꯧꯕꯤꯈꯤꯕ ꯂꯩꯔꯤꯕ ꯂꯨꯞ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯕꯦꯟꯁꯤꯡꯅ ꯑꯗꯨꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ ꯑꯃꯗꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗꯩꯗ
ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯥꯃꯤꯟꯅꯕꯒꯤ ꯆꯩꯔꯛ ꯑꯁꯤ ꯂꯩꯗ ꯂꯩꯕꯥꯛ ꯃꯌꯥꯝ ꯈꯪꯅ ꯁꯦꯡꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯁꯤꯆꯨꯋꯦꯁꯟ ꯉꯥꯛꯄꯤꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯃꯁꯤ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯒ ꯂꯩꯕꯁꯤꯗ ꯆꯪꯁꯤꯜꯂꯛꯑꯀꯥꯟꯗ ꯃꯁꯤ ꯊꯨꯒꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏꯒꯤ ꯂꯨꯞꯇꯤ ꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯅ ꯑꯃꯗꯤ ꯌꯥꯝꯅ ꯀꯜꯆꯔꯦꯜ ꯏꯊꯤꯛꯁ ꯈꯪꯅ ꯂꯩꯖꯕꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯂꯨꯞꯁꯤꯕꯨ ꯌꯥꯝꯅ ꯏꯊꯤꯛꯁ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜꯂꯤ ꯂꯩꯌꯦꯅ ꯈꯜꯂꯤꯕꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯚꯥꯏꯂꯦꯟ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯄꯁꯦ ꯃꯁꯤ ꯏꯊꯅꯣ ꯍꯦꯔꯤꯇꯦꯖ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯅ ꯃꯁꯤꯃꯁꯨ ꯑꯩ ꯊꯝꯖꯔꯤ